Online Manipur YouTube channel aswing biriba mayam pum nong po amukka na taram nong sari han badam namaru yam pawam update thamjage combined force ki team na leitanpokpida sidokhraba kuki millitantsingi bunker amukkasu sajinduna leisinkhre bunker thugai bagi thabuk asi mai pak trabani na government na anoba thausil laukhatnaba yengsinbiu haina khunja sing na government da wakalakli Khundrakpam SC gi manung sanba leitanpokpigi agoibada leiba singda saramba bunker sing thugai khaba matung amu hana sajinduna kuki militant sing leisinkhre masida government na laukhat pa yaba khungthang sing laukhat piu haina young sporting club leitanpokpigi secretary waikhom lukhoina phongdorakli waikhom lukhoina pokna famda hai tha sigi manga ge yukpung mapalum tabada combined force ke team amana leitanpokpigi akoibada leiba singda saramba kuki gi bunker sing thugai ki adubu nonga lakpada hanagum bunker sing adu amuk sajinduna kuki militant sing leisinkhre oirakli ba phibam asida miyamna singkhong nakna lau sing ubagi thabuk thorum sing pangthok pangam loide bagi phibam leire bunker thugai bagi thabuk asi mai pak trabani na government na kari anoba thausin laukhat pa yabage haibadu yengsin biu haina khunja asina government gi pungning sing silakli aduga mathangi update asina parliamentary standing committee on home affairs kemi from the manipuri gi maram da khanasi yakidre manipuri gi maram da khanasi yakidabagi opposition gi mp sing sauduna mifam yaukidre thasi gi kundagi hogodoriba parliament gi nungju mifam ga mari lena thasi gi tarukta pangtokkiba parliamentary panel meeting the opposition gi mp sing na manipur da thokliba irang asiki matang da khanasi haina demand tawbada yadaba dagi mifam mapung phana yauduna mapan thoknakhre Parliamentary Standing Committee on Home Affairs ki mifam asi thasigi tarukta pangthokkiba loinana Andhra Pradesh, Tamil Nadu amasung Telangana gi prison condition infrastructure amasung reforms ki matang da khanaki mifam adu da saruk yakiba opposition gi MP singna Manipur da hojik thokliba irang asigi matang da khanasi haina demand tawki adu government gi maikaidagi yadabadagi opposition gi MP sing Congress ki Digbijoy Singha amasung Pradip Bhattacharya amadi Trinamool Congress ki Derek O Brian Lusingba MP sing na mifam adu saruk yadana mapan thoklakpani hairi Manipur asi haukiba me ahumdagi kanglup ani gi marakta akanba mongdu kut thoknarakpadagi irang mayoknaribani Manipur da thokliba irang asi BJP ki government asina karisu thawaina lawi hairaduna BJP gi state amasung central government na misang mikhai naiba thausin chat thabana maram oiraga Manipur gi irang asi laksin bangam dabani Prime Minister Narendra Modi na Manipur gi irang asigi matang danga si phawa tumina leisalli Union Home Minister Amit Shah na Manipur da satlurabasu Manipur santi purakpa ngamdri haina su opposition na maran siki PTI aduga mathang update asina kuki lalhoba singna maitei gi senglaba leifam len oiriba kongbo maru leifam len mai thadoklamle Nat kamari leina pa mafam sing da kuki lalhoba sing na satharakliba thawong sing government na tumina leisinba da ukalna condemn torakle Imphal East District ki ising thenbi da leiba mitei gi senglaba leifam len oiriba kongbo maru thasi gi taruk kilometer yung pung matung pung amarom taba da kulai matik sana paiba kuki lalhoba sing na mai thadoklamle thodok thupam dagi phangba paun hai thodok adugi pau hek phangba Imphal East District Police amasung CR gi apunba security gi team ama mafam adu da sangsin tuna kuki lalhoba sing tamna nongmai amasung motor na singba kapsinduna taktoki kuki lalhoba sing na mai tharamba adu leifam len adugi maru oiba structure sing amasung leifam len adugu yengsiliba look ki office na singba yauna leifam len adugi saruk kaya mai tharam ki amasung thugai yekhairam ki hairi thokiba thodok adugu yaningda phongdok laduna ukal umang laikan ba apunba look ki president Manito na hai Manipur bu macet tan thugai na buhot nariba kuki militant amasung lamdam asigi ngamkhoi ngak na buhot nariba ireisa singgi marakta thani henna soknarakliba lan asida kuki lalhoba sing na mitei gi senglaba phurup asigi haurak wariga sagonariba maru oiriba leifam len sing fawa mai thaba amadi thugai bagi thawong leptana satharakli asigumba thawong sing asigi saruk amoina Imphal East ki ising thenbida leiba kongbo maru leifam len gi sagonaba maru oiba saruk kaya mai thaduna makhan takana khiba asi yamna fattaba amli tawhidaba thabuni masigumba narco terrorist sing na satharakliba leifam len amasung nat kamari leina mafam sing da satharakliba thawong sing asi India government na tumen leisinba asi awangba thakta condemn tawi kuki militant sing na leifam len sing asi mangta khallabasu aikoina kaidonung da thadok tuna chatloi thadokpagi mahutta awanga ta thokra mafam sing asi hanadagi henna masak thokna sagatna ba thabok paikhatkani haina Manipur na phongdorakli video sing bibagi damakta mayam punapu mukana tagachari no update ki damakta nungsibiduna channel ni subscribe to biramu thank you so much